पाउसिदा यम्पु पैबमर उइबा पाउ खरा अपडेट तौजरे तंपाकता ट्रेन जौरकपगा लमदम असिगी सिनमी कया पुथोकनदबा सेम साबा लोइरे आरके तंपाकी लमदम सिंगदा ट्रेन जौरकपगा लमदम असिगी सिनमी कया पुथोकतोना थबक छोननबा यूनाइटेड लेबर ऑर्गेनाइजेशन ना सेम साबा लोइरे हना ऑर्गेनाइजेशन असिगी सेक्रेटरी आरके वांकिम ना फाउंडोखरे ngasi lampen police station ki mayuknabada organization asiki nauna saba loisang hongjanbagi thoromda phongdokibani thoromada the United Labour Organization ki president advisor jauna miyoi kyana saroge akhe nauna saba loisang hongjanbagi thorom adugi sarokra moina loisang adugi akoibada amora gai sing sengdopagi thorom amasu pangthoke thorongga bari leinana organization asiki secretary RK Wangkim Nahai United Labour Organization dalam dam asigi sinmi kabo masagi famkam topa hak kodeng mapangaduna tabak cuan hada papanagani organization asigi makha tongan ba hiram kaya tabak cuba sinmi kaya laide ama dalam dam asigi sinmi kaya sai tokto na laide ba asijo ponchinduna thamna ba tabak sida mai onsen gani loida na mai ka ba chinjak chaduna supam nompham khangda laide ba kaya busu tabak pidona sandok lehna da bahona ba haibase organization asigi pandamni lamdam asigi me khudimak sandok lambi laituna masagi sinpham ama lehna ba lehelaba matamda da ingchik ba porakadabani haujik phawagi oina organization asina register tobagi sinmi chama leire lamdam asida iba kanagumba miyusina thabak suning noning ba leirabadi organization asida paw pharktuna mafam chab singda thabak chuana na bahona gani organization asigi sinmi singna su nakal khudimak thabak sing matam ko chuna pa mamalda sugani amadi kari gumma makoi ki sinmi singna aran ba thabak chatharam labasu organization asigi thawpu ba singda paw pirakwa yagani haike Tharomadu kumari lainan organization asigi advisor ningthongcham peren hai organization asigi makhada leiriba sinmi singna thabak suba matamda masagi hak sing chap chana fangnana ba lambi semgani mafalamdagi company kayana suriba contract ki thabak singda masing jamlapa mapalamgi sinmi kaya thabak sualle ado makoi sing adugi mahutta lamdam asigi oiba sinmi kaya puthoktu na thabak suba ngamnana pa organization asigi makai dige honagani lamdam asigi miyusina thabak sujara pa matamdadi mafanda satki gadaba senpam kaya asi lamdam asida oina lengdana laigadori bani lamdam asigi sanjau paiba kiyana makoi gi thabak sing suhallaba madung sinmi singda pifam thokba khusumon matik chana pithok taba kaya thenare makoi gi matakta su chapchaba action laukana da honaragani haire margasida nong kana chuma maramna background da khara nuaitre masigi damak tabi besna ngak pigani aiba wafam thamjare atopa pau amadana nupa ahum draka konana fare Impal West District Police Commando na dragi mayok da sa tharakpa drive ki saruka mo oina gasi nufa ahum draka konana fare haire draka konana fare basing adudi MD Azmir Hussain Elias Ithem sahini fogani thoi apopagi ming laikedraba MD Abdul Sadar Lilong Lahau Khong Mathak Legai MD Azmir Hussain sahi kunganipan apopagi ming MD Shiraz Ahmad Lilong Lahau Khong Mathak Legai amasung MD Majid sahini fogahum doi apopagi ming MD Jaima Lilong Lahau Khong Mathak Legai ni haire Polis lagi fang pau na hai Impal West District Police Commando na akak na pau ama fang badagi Thawal District Police da pau pira ba matung da ngasi namit jung ba matung pung tara gani thoi pine tara rum ta bada MD Azmir Hussain Fake masigi matung da tim asipang na sa thawa operation da pung tara gani thoi minute ni fuga maka rum ta bada MD Azmir Hussain apokwa Siraz Ahmad Faki makoi ani dagi brown sugar kilogram 1.32 fangke makoi drug photo posing taubani abade drug singadu MD Slaudin apokwa giming laikedraba MD Naha Khomai Lilong Turel an bi khongdak makhong da jonan ba purak pani haiba khang bagam ke amurum da tim asimang sa tharki ba operation amada ngasi nongthil pung ahum makharum ta bada MD Majid SB tablet dising amaga samanga marfuga mari abaso lokhi dak bottle ni fuga manga ka kona na fa ke magwa han buhang phong chat bada poching adu MP ayuk sahini kuntra gani pan apopagi ming MD Sakot Ali Lilong lok manga da gi lawrak khibane magdrak lanon bagi thabakasi matam changna tawduna laki haiba khang bagam ke Paraba makoi ahum amasung drug singadu makhatana ain gi waiwa thabak laukutna balilong police station da sinakre haire makatarakwa atopa editorial kalam amada Chief Minister na piba warning lana pata piba da revenue minister su senapam thoge Chief Minister nongthombam berian gi anirak suba lengak asi mayon ani khakta puraga sat padawna tawraga so tongan ba hiram kyambrom da su miyang sang padawna tawe lengak ki maru eva portfolio singi manungda home Finance planning habasi atum chat panai. Harifa portfolio sing asi Chief Minister na pasin bagi mathakta nan makai minister amana atum paramba revenue ki portfolio su handakte atopa da pithok tre masina taklibadi revenue department ka pari lena ba thabak thoram sinda akhana ba miyeng thamge haiba takpani masimmak aikona Chief Minister na
ngantok sakturuk pada khang bangami handak Manipur lenga ki Department of Horticulture ki Manipur Organic Mission Agency mamana sinduna Mission Organic Values and Development for Northeastern Region Phase 3 ki makada horticulture sector da register tawraba organic farmer lising taragani fund direct benefit transfer ki khutang da lupa crore mayam ama yenthokre yenthokpagi thoram adu Chief Minister Nongthom Birena pifam thoktraba lamda lana fata pithok lamba Revenue Department ki miyosing amaso lana fata tasin bada chenaba miyam tha amagi manungda makhoi tawkiba aran basing atu semdokadabani amaso lengak ta changjagabani aiba akanba wafama mathamgre karigamba makhoi lengak ta changjarakta bataraga dilogi matung inna fagani ana so haigre mano wafam asi phongdorapagi marweba maramdi akoi akoibda leiriba singsang pareng singda marweba paturil singda lanai miyosingna pata tasilamba jine singdol dabu pata tasilamba reserve forest area da makhoi lamni aina pata puthoroglagade madu kadai tano amma aran batawre abis daglabane makhoi na tawkiba aran badu masana janingna sengdok chahugda bataragadi kaina thangda tungkoina state asina ohagudaba khadong chadaba singado Chief Minister uraga thabak oina lakhana da pawa hairapani aina lawdaba yaroi Manipur lega ki makhada leiba Revenue Department asi mahong chetpa amasung miyamda namthak tawba yadaba department amani haibasi sanglaba sahi kya ama kauthoklaga lage SDO gi loina bida mahaki mapuroi pada makwa amin kakadaba kya walibagi haina hangi harba wafam simak amin harba Revenue Department ki janglen charu oina tabak tawriba kangbo si ki tabak thoram sing yeng chanba ki tangai fadaba lai haiba taglabane hawjak Imphal amasung Greater Imphal ki area da state land na karino aduga private ki oijaba mafum na kadai fawano aiba khangdaba yamna lai Greater Imphal ki area da dilambi ki matai da food kaya amma state land oina lai ki aduga housing na adugumba state land sing adu lanai miyosina khopjalaga jum sajan kre dukan sajan kre masidagi hentukladuna hana laijiramba iram khonglam sing pawwa pamjinduna makoi ki ahlam sing da thablamba lamkhai gumna sinare asigumba phibam sing asi Revenue Department da lairiba sing naning thina khangpam thoge adoba makhoi adu takthokna ba phonate kwasi judicial oina thabak tawriba ADC SDO amsung DC sing tamina laisale Minister na natragana MLA na hek haraktriba makai kari mata tawroi aina laithok paduna tawe asigumba lamgi saruk sing asi kuselaklaba matamdadi hektamak pata pairage pata natragana zama pandi piba haibasida Revenue Minister na luchingba lengagi committee amagi ayaba yawdaba yade committee asida pata tanba wafum basi putok lava tungda maram chabra amasung pata tanana ba wafum basi putok lava tungda maram chabra amasung karida kaiba laigadagi aina taret tara thokna yengnaraba tungda pata zamawandi pinarambani marbatuna aranba mongda kanagumba kharada pata fi haiba taragadi revenue from paramba minister singsu maralai haidaba yaroi matang asida funding ba wafum di sing tamda lairiba state land sing ningthina ngakton thamnana bagidama Revenue Department ki official sing Puksil siang amasung ahin bakathok pagaloy na tabak tahon basangi. Hana lana pata pithok rabasing tagnana ba logi oy ba tabak lokot kadabani. Makoy da Chief Minister na tha amagi batam pir basi ki kana ba kari leibage. Madu notice ni hana lobu sujate lona jada ba mungda lam kopsin bana dragana. Pata tasin bahai bes da notice oina pira ka batam tha bagi thoina kana ba leite. Kodak da makoy bo lokthok kadabani pata kakadabani haijaningi. Atopa editorial gi kalam amadana sex workers ingi akanaba thorang khara faikatse pethivida leiriba miyope jibana khunda leita don leiriba apikba sahar ki horaga metropolitan city fawda sex workers sing lai mafam gi wena standard khenaba gi wakhaktani amadi mafam dugi civilization gi matungina control tawfa gi khenaba leiba khaktani miyope jibana leiriba makhaisu thingbangam dana leiraga dabane biglaba subikna Imphal sahar asida su sex worker kya leire Imphal ki hotel kharada sex workers sing tamduna business tawri habasi Manipur police na barakta hotel sing rate tawda phagat pakyana khudam aduma koire sex workers sing masing yamna sahara sida saktaba matamsu asauba harau kumbai maya haibadi Christmas jaugsang amadi nihol chakopa maya de hele masina dagli badi sex workers sing asi amna sel thongi phibam patabadagi oirakpana ayampani haibani wafam simak sahara sida saktariba sex workers sing badamda thijiliba mioi kya gi report su atumak pannare Hausik leba kasil thok liba mihar mipun kiana nauna mawa mapurai ba kaina duna dukrabi wehurabi kiana masa sing laikle su tamna ba sen achana ba samaski harau kumai amdi sanabi kya yauna ba hona bada subjin na harabada imu manum puna ba hona bada araiba amdi asambalam bi thira bada sex worker masing hangala khigani lamda masida sex worker masing yamlakpa haibasida tholak kada problem sing manungda mioi bana kinaraba eslaina leiba missing hangala pane
ꯍꯥꯟꯅꯁꯨ ꯁꯦꯛꯁ ꯋꯥꯔꯀꯔꯁꯤꯡꯗꯒꯤ ꯂꯩꯅꯥ ꯑꯁꯤ ꯁꯟꯗꯣꯔꯛꯄ ꯃꯤꯁꯤꯡ ꯆꯥꯝꯃꯤ ꯑꯃꯗꯤ ꯂꯩꯅꯥ ꯑꯁꯤ ꯁꯟꯗꯣꯔꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯁꯨꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯅ एस लाइना संदोरक थिंगनब होनबदा हक्तिनब चेक्सिनब अवेयरनेस क्या मणिपुर सरकार की हेल्थ डिपार्टमेंट की मखादा लेबा मणिपुर एस कंट्रोल सोसाइटी मैक्स अमदी सिविल सोसाइटी ऑर्गेनाइजेशन क्या यामलबा सैनफम थाददुना अमदी मतम चंगना होनरे अथवा ngasi फावदी तमथिरब लाइना मखल असि थिंगब ngamdana लेरे सेक्स वर्कर सिंग असना सक्तानब स्टैंडर्ड लेबा मफम अमदी मखोइना अकदि नगदब मियोइसिंग इकाय खुनन लोइना बिनब थौरांग अमता पाइकद्रे सोसाइटी असिगी होंगलकिप जवुलदा अदुमक यावरकलबा यावरकलगदब पृथ्वी की मफम सिंगदसु अदुमक लैनरिबा लैनरगदब मखोइगिदमक सोसाइटी असिना करिगुंबा खरादि पिनबिबा सिनबिबा चुमलगनि सेक्स वर्कर की सिनफमदगी लापथौरप यापन रफिसिंग मखोइगी संदोक लंबी अम सिनबिबा लोइनना मखोइगी सादा नौताद लंबी असिद सटखिदनब थौरांग कयासु पाइखतबिबा चुंगनि सेक्स वर्कर सिंग मियोइबनि सोसाइटी असिद हिंगलिबनि आबसि खनबीदुना मखोइगिदमकदसु अखनब थौरांग पाइखतबिबा चुंगनि सरकारनसु मियोइबगी मिनुंगसि येंगलगा हिरमसदा पुंनिंग चांगसि अरोइबदा कंटेंट असिगे मरुइबा पाउ खरा असिबा पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल अमदी फेसबुक पेज असिदगी येंबिरिबा पनमक फथागजरि चैनल असन दमदा कानरबदे सब्सक्राइब तबिद्रिबसना सब्सक्राइब तबिरंग लोइनना लाइक एंड शेयर तबुचु काबिगनु नमक पाउ अमखाना थागजरि।